Assalamualaikum warahmatullahi wabarakatuh. Nusiraba ichil nausing ngasi athui binuza khara khangminasi Fatima Al-Fihri. Mahakna Taibanggi Ahamba University ing chanipan yankai mapanda lingkhatlammi Morocco da ngasi fawba lairi. Zainab binte Umar mahak medical expert amani. Ibine sinagi lairik singda achawa thabak sing paikhatlammi. Aisa Al-Baunia Athoibi Asaibi Sufia Amadi Awang Bathaki Alima Amani Miyam the Kanaba Lairik Kaya Ibirami Mariam Ustulbadi 30 Suba Century da Mathematics Amadi Astronomy da expert Orduna Tawa Mitak Singi Position Kangnaba Kutlai Amasu Putoklami Safia binte Abdul Muttalib Mahakna Medical amadi surgery de expert oiduna hiram asida lairik kaya ibirami Fatima binte Musa mahakna astrology amadi mathematics hiram sing asida awang bathakta seba tawrammi lairik kaya ibirami Fatima Al-Karmaniya mahak asisu medical amadi philosophy gi athoibi sebaroi oiduna lairik kaya ibirami makhoi asida natte athoibi afabi kaya haukre Makhoina kaidangda parda kairamde masabu miyam mangda ulamde Allah Rasul bu kauramde aduna akhoisu Islam gi ngamkai manungda leiraga apamba mahidu tamsi education gi mingda Allah amadi Rasul bu singnaroisi